Ichao gi Awaba Mayoknabadagi Khuman Lampak Sports Complex ki hostel number 2 da hangba relief camp ta Leiribsing Governor Anusuiya Uikey na ngasi Unaduna makhoi na thengnariba khudongchadaba sing yengsinbaga loinana makhoi ki awabada Saruk Yakhre relief camp ta Leiribsing unaba chatpa aduda Governor na thagnaba ising amade emergency lamp na chingbasu khusinaki khongchada duga mari lainana relief camp ta Leiribsing na thamlakba wafam sing taraba matung Governor Anusuiya Uikey na hai Laibak thiba ising Ichao gi thodok aduna sokhalaba singda mateng pinaba stel lengakna angamba thakta honari hiramasi matangda mahaki maikeidagi awaba taraba singda khudaki oiba tengbang pinaba chief minister amade chief secretary da khangankhre mari lainaba district administration singna su phibam asi kubna yengshinbaga loinana Ichao asina sokhalaba singge survey pangthongnaba haikre Raj Bhavan amadi stel lengaki maikeidagi pangba yaba mateng sing pangani haina mahakna thajaba piki Punna imung kunmari gi miyoi chamaga kuntranipan na changjafam lauduna leiriba relief camp asida Governor na yengshinba chatpa aduda Imphal East District ki DC Khuman Lampak amade Secretary to Governor Bobby Waikomsu loinaki khongchada dugi saruk ama oina Governor Anusuiya Uikey na ising thumjinduna leiriba nagaram gi pibam yengshinbaga loinana mafam aduda mathau tawriba NDRF ki personnel singa wari sanaduna personnel sing aduna lauriba thodang sing adu singthaki लोग करते हैं पूरे देश भर में जब भी इस तरह की परिस्थितियाँ आती है देश में आपदा आती है आप लोग बिना किसी उसकी परवाह किए हुए और आप लोगों की हेल्प के लिए दौड़ जाते हैं तो ये बहुत बड़ा काम आप लोग करते हैं मेरी आप सब लोगों को बहुत बहुत बधाई और शुभकामनाएं और कोई परेशानी तो नहीं है आपको रहने की खाने की कुछ तकलीफ प्रशासन ने किया है